거의 그 사람들. 그래도 क्या परेनो 아세요다. 아마 그다 아마가 레기 아마도 아마도 이거 빠나서 남나니도 아저도 기도 야리는 혹시 아무도 방이라고 기가다 블랙 원가이를 거기 아하와 하려면. 이 사람 둘이 괴를 그만 시 그만လုပ်되노 ꯑꯩꯅ ꯅꯍꯥꯟ ꯋꯥ ꯉꯥꯡꯉꯤꯀꯥꯟ ꯆꯥꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯥ ꯂꯧꯊꯣꯛꯍꯜꯂꯦꯕ ꯁꯤ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯈꯪꯕ ꯑꯗꯨꯅ ꯈꯪꯕ ꯋꯥꯅꯤꯗ ꯑꯩꯁꯨ 이도 얘나도. ꯑꯣ 머럽징디가 아스 너무 잘했는데 아이소 떨어지네. ꯄꯣꯠꯇꯤ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕꯁꯦ 조금이요 ꯁꯤꯃꯗꯤ ꯌꯥꯝ ꯑꯣꯟꯗꯧꯔꯤ 시리 원더리 China 한 무섭죠 China 또 한번 올렸다 빨리 가면 뭐 맞아 우리 depth ID fully develop 오이리요 ID ngasi na han bai 도움 거리는 근데 ye sisi oidro pai tu 파이로예 Nói mà nó bay ngầm business cũng vô muy đặc. 양지 너희는 너 돌아오는 거 비슷해. 찌어디 왜 농민이디 호가로 아스 내가 너네. 원래 hai 호가 ko tal le bai koi ma sa si bo na ga ngi da 짱지 짜고 싫어 응 sai da càng bây giờ này càng là sẽ càng bây giờ gì đó càng bây giờ này mà chi ja cây vũ cầm với ao này dry dry tao bây giờ vậy dry chi hao ra cái gì video sẽ đâu ra thằng đó có sầu khô quá này ra nhỉ mình là đâu có tu 오 하긴 mấy khu thả tàu đó sai tí xuống ai lên tàu rồi thì khai tàu mature rồi thế bộ nó ra 찍봐 해드리고 hay hay tầm đó 농락이라 오이씨 아주 너 봄니 바로 뭐야 아마 삭발 한 돌아봐 비 한다는 거 비 한다 예 스테미 냄새 있다지야 마야 백일 좀 마야 cái nagagi da magtiisina nagagi da 바신이 kisi 지워야 많이 남기 게 너들 xin tao của thôi ok 어디나 cái nó lo thopi ya da ok ok siman tawadi oh vibration đi rồi thorakani basida ko kha da siman chi 아루라 아글레데 그 남은 나 보이데 당어 되겠니 kya boda 마주 장하면 되고 혹시 아이씨 이해문이요 추억들을 원과 tanggal to 그이가 mẹ ông khai chân ở đây đi à 장 taruk yaw le ok ở đây đi asi taruk yaw rame adu dia khai yam yaw si lege ma se ka ở đây đi tu sa taruk si di less oi kram ne moi gi se na tradi ro ka dam ni ở đây đi pre booking to hala ya pre booking अच्छा 막한 sekarang ku baca 와야 next month ba la 만딜 우바다 하는데 mandi da lo ya ni na 와야라 ne thamadi ka mapi al mo ol ga cheng thanim ka 알아 어, queen thằng đó vậy. cái ma pham ma tam le ba ma gi lo tam se ma cha sma na ko no on 베라 가니고 아나가 구인에 담으라가 어. 많이 돌아 로이시 야디 하 chi le da adubu 구인에 담으라 yamna yaw roi da ba ma cha se lo Khơi lên cho cái cảnh thầm bây giờ gì sao không là con hàng đó. 그리고 공짜도 이렇게 케이다 호이 뿡또록 해야 돼. 옆으로 가면 누가야 이거 아. 동아이 FB để đi xe đâu rồi
ꯊꯣꯡꯕꯁꯦ ꯍꯧꯖꯤꯛꯀꯤ 이싱도 하나 풋칼리나 ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯆꯤꯟꯗꯣꯏꯅꯦ 칠리 파우더 하고 칠리 파우더 하다가 칠리 파우더가 그린 칠리도가 하다가 진저 갈릭도수 하다가 좀 통으로가 맛을 물레 하면 던데 당달이나 이싱도 잉한다음에 뭐가 서울하고 이싱도 당달가 잉한 가가 잉게 하면 된다 아무가 이 고이싱제 하다가 통갈라가 고이싱제 하파 ꯑꯗꯨ ꯃꯔꯛꯇ ꯊꯨꯝ ꯍꯥꯞꯍꯧꯗꯣꯏꯅꯦꯕ ꯊꯨꯝꯗꯨꯁꯨ ꯑꯗꯨꯝ ꯊꯥꯛꯀꯅꯤꯗ garlic ꯒꯥꯔꯂꯤꯛ ginger ꯖꯤꯟꯖꯔ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯞꯄꯗꯨꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯆꯥꯍꯟꯅꯤꯡꯉꯁꯨ ꯀꯩꯅꯣ ꯇꯧꯔꯁꯨ ꯏꯁꯥ ꯏꯁꯥꯒꯤꯅꯦ ꯑꯗꯨꯗꯤ ꯄ꯭ꯔꯤꯐꯔꯦꯟꯁꯇꯨꯀꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯐꯨꯠꯂꯤꯁꯤꯗ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯊꯥꯎ ꯈꯔ ꯍꯥꯞꯀꯦ ꯍꯥꯏꯔꯁꯨꯀꯣ ꯊꯥꯎ ꯈꯔ ꯍꯥꯞꯄꯒꯁꯨ ꯉꯧꯗꯕꯤꯗ ꯊꯥꯎꯗꯣ ꯈꯔ ꯍꯥꯞꯆꯤꯟꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯅꯣꯗꯣ ꯀꯥꯏꯗꯕ ꯈꯣꯏꯒꯤ ꯈꯣꯏꯗꯣ makhum kuppadi yadeva sena sanam ꯀꯨꯞꯄꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯨꯞꯄꯕꯨꯗꯤꯀꯣ ꯀꯨꯞꯇꯕꯗꯨꯅ ꯀꯨꯞꯇ꯭ꯔꯒ ꯁꯨꯝ ꯇꯞꯅ ꯊꯣꯡꯕꯁꯤꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯦꯟꯅ ꯀꯥꯏꯗꯕꯀꯣ ꯑꯗꯣ ꯏꯆꯦ ꯃꯨꯜꯂꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯀꯪꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯀꯪꯕ ꯐꯥꯎ ꯊꯣꯡꯒꯗꯕꯅꯦ ꯃꯍꯤꯁꯦ ꯀꯪꯕ ꯃꯍꯤꯁꯦ ꯄꯨꯔꯥ ꯀꯪꯕ ꯐꯥꯎ ꯊꯣꯡꯒꯗꯕꯅꯦ ꯍꯣꯔꯦꯟꯀꯣ ꯃꯍꯤꯗꯣ ꯃꯊꯟꯗꯒꯤ ꯃꯍꯤꯁꯨ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯀꯪꯁꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯍꯥꯎ ꯂꯥꯛꯄꯅꯦꯕ ꯃꯁꯥꯒꯤꯀꯣ ꯊꯥꯎ ꯊꯣꯛꯄ ꯊꯥꯎꯁꯦ ꯇꯧꯊꯣꯛꯄ꯭ꯔꯣ ꯊꯥꯎ ꯇꯧꯗꯦ ꯊꯥꯎ ꯍꯥꯞꯇꯦ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯊꯥꯎ ꯊꯣꯛꯆꯕ ꯃꯁꯥꯒꯤ ꯊꯥꯎ ꯊꯣꯛꯄꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯄꯣꯠꯇꯤ ꯀꯣꯏꯅꯦ ꯑꯁꯤ ꯊꯣꯡꯕꯗꯣ ꯋꯥꯕꯅꯦꯀꯣ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯍꯤ ꯌꯥꯎꯔꯒꯁꯨ ꯆꯥꯏ ꯃꯍꯤ ꯌꯥꯎꯗꯕꯅꯗꯤ ꯉꯥꯎꯅꯤ ꯃꯍꯤ ꯌꯥꯎꯗ꯭ꯔꯒꯀꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯁ꯭ꯇꯥꯏꯜꯁꯤꯅ ꯃꯍꯤ ꯌꯥꯎꯗ꯭ꯔꯒ ꯀꯪꯍꯟꯕ ꯃꯊꯟꯇ ꯑꯗꯨꯒ ꯂꯥꯁꯇ ꯉꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯇꯞꯅ ꯈꯕꯩꯅ ꯀꯟꯅ ꯀꯣꯠꯂꯁꯨ ꯀꯥꯏꯕꯅꯦ ꯇꯞꯅꯀꯣ ꯍꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯀꯥꯏꯗꯣꯏꯅꯣ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯀꯥꯏꯗꯅꯤꯉꯥꯏ ꯑꯦꯂꯔꯖꯤꯁꯤ ꯄꯥꯡꯗꯤ ꯇꯧꯒꯟꯗꯦꯕꯀꯣ ꯑꯃꯇꯪꯗꯤ ꯇꯧ ꯌꯥꯝꯁꯨ ꯁꯤꯡꯕ ꯅꯠꯇꯦꯕ ꯁꯤ ꯆꯥꯕꯗꯀꯣ ꯑꯁꯤ ꯑꯉꯧꯕꯁꯤꯗꯤꯀꯣ ꯁꯤ ꯊꯨꯒꯥꯏꯔ ꯌꯦꯡꯉꯗꯤꯅ ꯈꯪꯒꯅꯤ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯎꯕꯗꯣ ꯑꯁꯤ ꯂꯧꯊꯣꯛꯑꯣ ꯆꯥꯕꯁꯨꯀꯣ ꯑꯣ ꯑꯄꯤꯛꯄꯗꯤ ꯌꯥꯎꯔꯣꯏ ꯑꯁꯤꯒꯨꯝꯕꯗꯤ ꯌꯥꯎꯔꯣꯏ ꯑꯣꯀꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯨꯝ ꯇꯧꯕꯁꯦ ꯁꯨꯝ ꯄꯥꯏꯕꯗꯁꯨ ꯈꯪꯕꯅꯦ ꯈꯣꯏꯔꯤꯒꯨꯝꯕꯩ ꯇꯥꯏꯞꯇ ꯑꯣꯏꯗꯣꯏ ꯃꯥꯟꯗꯕ ꯃꯑꯣꯡꯗ ꯑꯣꯀꯦ sidi kim tawra sidi ꯑꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯒꯨꯝꯕꯗꯤꯀꯣ ꯇꯦꯁꯇꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯀꯔꯝꯕꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤꯁꯨ ꯃꯥꯜꯂꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯆꯥꯎꯁꯦ ꯀꯔꯝ ꯑꯃꯨꯛꯇꯪ ꯆꯥ ꯌꯦꯡꯉꯣ ꯑꯩ ꯍꯥꯟ ꯄꯣꯝꯃ ꯍꯥꯏꯔꯒ kisture ꯍꯥꯎꯋꯦ hawni ꯁꯨꯁꯥ ꯅꯪ ꯅꯝꯃꯤꯉꯩ ꯆꯥꯍꯧꯔꯣꯏꯕꯣ ꯁꯤꯗꯤ ꯌꯦꯡꯉꯣ ꯊꯨꯒꯥꯏꯔ ꯌꯦꯡꯉꯣ ꯌꯥꯎꯗꯧ ꯃꯥꯟꯗꯦꯕ chi chagebe no mami chi hoibe ꯁꯨꯝꯕꯁꯤꯅꯦꯕ ꯂꯧꯊꯣꯛꯏꯁꯦ ꯑꯗꯨꯗꯤ ꯌꯥꯎꯔꯣꯏꯀꯣ ngai pluk no ha ꯑꯣꯏꯅꯃꯦ ꯈꯔꯁꯨ ꯎꯅꯥꯈꯣꯏꯁꯤ ꯑꯦꯕ ꯎꯅꯥꯈꯣꯏꯁꯤ ꯑꯩ ꯈꯜꯂꯤꯁꯤꯅ ꯑꯩ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯊꯤꯟꯁꯤꯗ ꯀꯥꯡꯆꯤꯁꯦ ꯀꯩꯅꯣ ꯁꯤꯅ ꯋꯥ ꯑꯃ ꯄꯥꯏꯔꯨꯕ ꯎꯗꯦꯕ ꯑꯩ ꯑꯍꯥꯟꯕꯗꯩꯁꯦ ꯄꯥꯏꯔꯨꯕꯗꯨꯗ ꯆꯤꯛꯈꯠꯂꯛꯄꯤꯅꯦꯕ TV ꯊꯥꯗ ꯕ꯭ꯂꯦꯛ ꯑꯣꯟ ꯀꯥꯏ ꯂꯩꯁꯦ ꯈꯤꯇꯪ ꯑꯩ ꯌꯦꯂꯣ ꯍꯣꯔꯅꯦꯠꯇꯨ ꯁꯥꯏꯖ ꯆꯥꯎꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯨ ꯀꯩꯅꯣ ꯑꯍꯨꯝꯗꯤ ꯄ꯭ꯂꯦꯠꯇꯨ